ngasi phongi bisi phong singni maru ebe I pauksing khongat kan Manipur top channel gi mekai digi mem da share tau jage maru oina mem sigi content si mem mar thole ba thodo wathok sing sigi content sing lokhot kan mem da share tau jabne du mem sigi content ji share tau dungai gi mangoina na khogi Manipur gi soi ebe class 10 masum 12 ki exam ji thagadra tharoidra ha samam na bo hang ma hang dunu lai dibne duga ngasi phong gi bisi phong digi editorial column digi lokhot kan da sigi COVID ki second wave exam yaithok pa sumgani haiba sigi content si myam na share tau jaramge ama sum silor matungda karam ba exam makhal sing yaithok tugi ngaiduna leidibage haiba sigi matang da su myam da tentak pa hapsaramge memar gi thodo othok sigi pau si pi jadringa gi mamang da myam sigi COVID ki second wave exam yaithok pa sumgani haiba sigi matang si myam tamina si laiba sigi oina COVID-19 gi second wave asi yamna kiningai oiba phibam amada yaure India gi oina nongmada mioi lakh ani gi mathakta COVID-19 positive oibagi sang asi wangkhalak paduga state asi gi oina su nungti numit khudingi hengalagli sang asi sara samagi mayada yaure phibam asida exam pangtok pa haibasi yamna khudong thiningai oiba phibam da mayok nare hainingai lete handak ta si ikui dona MU da pangtok khiba B block ki manga suba semester exam da saruk yaba mahairoi ama positive oirambadagi Manipur University na lauba B block ki ahan ba ahum suba masum manga suba semester yauna April mapandagi haugadaba new course ki oinasu matam kaktana yaithokrabani All India gi oinasu CBSE na lauba class 10 ki exam yaithokibada natana class 10 ki exam cancel tokre masigi iroina na tongan ba central board na lauba exam kya amasu yaithokrabani NEET Power Leba Sigi oina COVID-19 gi second wave sigi saitheng asi yenglaga yaithokre aduna state sigi oina su me manga amasum taruk tegi board amasum council na loba class 10 amasum 12 ki exam pangthokani haina tawribasi nungti nimit khudingi positive ki case wangkhalakli basi yenglaga matam khara yaithokpana sumgani positive case haigalakpagi sang asi sada samagi sangda yaurakpana hena khudong thiningai oiba phibam amada lairabani masi line lauba sumloi masigi iroina na state sarkar gi makedigi laiset asi matam sana lakshinanaba akhanaba thorang sing lokhat pasumi central government makedigi COVID-19 pandemic asi lakshin baga mari lainana mamangi first wave ki loisilakpada state singna maning tauba lockdown natragana athingba thamba yaramdabadu handaki second wave asidasu state singna mathau taba thabak sing paikhatpada center gi su ayaba lairabnina matam sana mathau taba thabak sing paikhat hobana sumgani haukiba numit kharani asida nongmada sara samagi sangda hengalakliba trend asida makhatana satharakpa tarabadi tha sigi lushilakpadadi positive ki case asi lising gi mathakta haigalakloi haningai lete aduna hanana thokiba SOP edu nauna semdoktuna state asina COVID-19 gi first wave lakpada laukiba section thorang sing adu makhatana thabok oina pangthokpagi tangai fadabalai tangai fadrabadi warabasu wana numit kharanidi kaithel phawa shutdown tawduna COVID-19 gi sen asi ngallingai thugai hobusumi laiba asi gi oina su Prime Minister Narendra Modi amada Union Health Minister na nungti numit khudingi ministry gi makok thongba official sing yaun state amasum union territory gi governor amadi state minister ga toina COVID-19 second wave sigi situation sing review tawduna lakshinanaba honarabas positive oibiki sang asi leptana wang khalakpana laibak sinba thuna lockdown tawnaba khanaba phawba leire aduna state asidasu cantonment zone singda hena athingba thamba yauna adugumba jaga sing aduda parks na covid test tawthokpa lockdown natrabasu mathau taba thabak sing natana district amaga lanthok lansin tawnabada athingba thamduna covid ki sen asi matam sana thugai hobana laina laisat asi laksinbada mateng pangani aduna isti na hena saphagani haina khanba thorang sing paikhat hobu summi haidiba content ni myam amasum makha sathrak poina kram exam si yaithokadubno haibisigi matangna myam khangminasi content masang tang hapsaramge covid case wang khalakpadigi CBSE gi matungda JEE exam su yaithoklagani leiba asida COVID-19 virus pandemic ki phibam lusilakpadigi CBSE board examination sing yaithokraba matungna Union Education Ministry ni India amasum mapanda joint entrance examination JEE yaithokna bu warep lawkhre COVID case wong khalakpagi phibam yengduna JEE main examination conduct tawdanaba Union Education Minister Ramesh Porokhiyal na National Testing Agency NTA da khangankhre
JEE मेन एग्जामिनेशन चही असिगी एप्रिल 28 29 अमसुंग 30 पांथोकनबा लेपख्रबनी अमसुंग मखा चथरकपोइना म्यांमारगी ओइबा तेन पाउ खरा म्यामदा अपडेट पिजरमगे हौजिक थोप थौदोक थोकसिंगी मरुओइबा सि फोंगसिंगना फोंगनरपा लखोसरकान म्यामदा शेयर तौजबनी Syria thokliba lan asigumna Myanmar dasu civil war thoklagdra UN na nungnangba leire Syria thokliba lan asigumna Myanmar dasu civil war ama thoklagdra haibagi UN na nungnangba leire haina phongdokre UN gi writers sip na phongdokibu wafam amada Myanmar da humanity gi mayokta crime sathabagi oithokpa yana lei haina section world pikre UN Writers Office की मैकेदिगिसु मलेम की लेबाक क्या द खुद की ओने एक्शन लखतुना म्यांमार की मिलिटरी की लुसिंग सिंग एक्शन लखनबा ताक्सिनख्रे फेब्रुवारी की तारीख अमदा कु सथरिबा असिदा सीएनरिबा म्यांमार की लुसिंग सिंग अदुगी मथकते एक्शन लखतुना म्यांबो हालिबमदी ओटनैबिगी थवोंग सिंग लेफननबसु ताक्सिनखि यूनाइटेड नेशन हाई कमिश्नर फॉर ह्यूमन राइट्स मिसेली Beselet phongdokibada Myanmar da oirangliba phibam masi mapung faraba lanjao ama tholakpa yabagi phibam amada leire maramasina malem gi lebak sing mamangi matamda Syria da leikiba asoibadu halaktanabagi tangai phadaba khongthang sing lokhotpa thui Myanmar da hauji kangkhong saiba phibam amada laklabani laiba asigi economy si military na sakti pasin khirba matungda si tharakle military junta na santi oina protest thobiki khongjang sangshiliba miyoi sing lepa laitana hatbagi thawong sing sathari hauji phawda Myanmar gi military na ku satharaba matungda hatkiba masing satre ka tara sure masigi manungda angang yangkhai yauri ethnic armed rebel group sing na military da attack thobiki thawong sing sathari masina maram oiraga laiba asida thokliba irang asi civil war thokpagi maikei rom da lakle Myanmar gi military na air strike tawkhibada civilian sakya laifam jafam khangandre Myanmar gi miyam gi mayokta lanmi singna yeknabagi laibak singna landarakpa matamda sijinagadaba khusu khulai kya mission prajasin sijinaduna minungsi yaudaba policy ama satharakle English singaniga taraga mathoigi matamda Syria da miyamgi ihau lakpadagi civil war ama thoktuna lairibani haujuk Syria da thokliba lan asida sikiba miyoi masing lak mari rom henkre aduga miyoi lak humpu romna laifam jafam laitabadagi lanjena khre Myanmar gi santi oina khongjang sangshiliba mission praja singi mayokta military na ka henba sakti sijinare haidinasu pawsina makhatana phongduragli do atopa pausi amadanamu asumna phongli mem taminasi Myanmar ki lanjen narakpa miyam da mateng pangbinaba Prime Minister taksilagani CCM Myanmar da haujik oiriba phibam masina maram oiduna leibak adugi miyamna thengnariba awaba singna mateng pangnanabagi damang pandamda state asigi minister oiramba Radha Binod Koizamna share lauduna mifam pangthoklaba matung pibiyaba mateng pinanaba Prime Minister da taksinanaba lepna khre haina Citizen Committee Manipur CCM na thadorokpa sirul amana hairi Serol aduna makhatana palibadi Myanmar lanmina nampu da lengak pasin kibadagi lanmi amadi miyamgi marakta thokliba irang na maram oiduna miyoi kya laikidre Myanmar si Manipur gi puwari da tatna thana dana laiba ama oiduna lakpani haujik oiriba phibam asida tangai fadana laiba adugi awaba taraba matamda laiba miyamda piba yaba mateng pinanaba ngasi mifam pangthoktuna khanakhibani hairiba mifam aduna Professor Amar Yumnamna chairperson oiduna Humanitarian Subcommittee ama CM PBA mateng singpinanaba thorang tawgani lanmi gi ka henba thawong singna maram oiduna thawai kanjanaba lanjenaraglaba Myanmar gi miyambu ngak sinbinaba Prime Minister da taksingani state asigi mipung khudimaktagi seng hawai amadi sel singba mateng sing lawgani loinana Citizen Committee Manipur gi Facebook page ama hanglagani amasum Human Rights Alert Impal gi bank account sizinaduna lamdam asigi puksel sarba miyamna Katpirakpa sel sing lauduna awaba taraba Myanmar gi miyamna mateng pinanaba hotnagani masigidama CCM gi chairperson Radha Binod Koizam gi maikaidigi lupa lising yang kai puthok tuna thabak haunanaba thaurang pakhat pa haure haina sirol aduna rakli